Congress Committee Amadi Mayang Imphal AC ki Election Campaign Development Committee na SHINDUNA AWONBA AC ama OINABA PANDAM da NONGMAIJING KHUDING gi LITCHANG CHATHADUNA LAKPA MEEPHAM gi SARUK ama OINA NGASISHU SEKMAIJIN BARZAR da LEIBA LEISHANGTHEM ARUNA gi MAYUM da PANGTHOKHRE ngasi pangthokhiba MEEPHAM adu 23/33 Bengun 23/34 Hayel 23/35 Thongam amadi 23/36 Fawak Chau Awang Leikai hariba polling station Mari asigi apunboina pangthokhi Thoramatuda MPCC gi senior leader Hanagi Education Minister Dr. KH Ratan Kumar Singh Mayang Imphal Block Congress Committee President Thokchom Rajamohan Imphal West 2 District Congress Committee President Thoda Modu Mayang Imphal AC Election Campaign Development Committee ki Chairman Sagolsem Bihari Amadi Congress Party के official कया अमदी पार्टी की थौमी अमदी महिला कांग्रेस की मियोई कयाना सरुया की मयंग इम्फाल की एक्स मिनिस्टर डॉक्टर KH रतन कुमार बु थाजदुना लाकदरबा 2027 की मिखल असिदा सपोर्ट तौरगनी हाइना रूलिंग ओरिबा बीजेपी अमदी बीजेपी का चटमिनरिबा NPP दगी मियोई मरफुग मंगा कांग्रेस से यौरपदा एक्स मिनिस्टर KH रतन कुमार ना कांग्रेस के लेंगियान फी यादना ओखरे ngasi ki thoronga mari leinana hanagi minister Dr. KH Ratan Kumar na phongdokhibada Congress Party na landam masida lengak pairinge madamda urep yung tamduna sem saba hobada natana foundation stone forward sem saramnaba diet center asibu hojik paliba lengak asina lamsang AC ki manung chana leiba salamda sengatuna sanga khibasi yamalai bak thibani Mayang Imphal charoipungda saramnaba center asibu lamshangda hongkiba matamda kari maramgi damakta Mayang Imphal gi MLA na kari gi damakta tumina leiribano amadi mathang chahidagi hauraga July tang 13 asi Mayang Imphal gi oina amam numit haina chahi khudingi palan tawragani haina phongdokhi adugi kendugi office oire diet center de matamda da aina education paine da aina laibu phabadagi aimunda khamja officer singda haibu matamda sir DM college DM University on the door. Matam to the DM college, DM commerce, DM arts, DM science, Adi GP Women's Day College, name Masipula Kanda, DM University and honorary Aduna Diet Center say, Mapam Savam, the Pututa Bayar, have the Gi, Aquila, Matamama, the SDC, or Mamasi, Mapamgi, we how Mamang and Hainaba, Saru Saisi. Lam yang phajana leiba akoi survey tawro all the loya more than enough lam leiba madu akoi DC yaudana SD yaudana loina ma SDC SD puraga ai samana revenue minister ne yamin arkanda yenga ka es masidi lam henonga lege masida yare edana tawraga akoi puraktana isana madui akoi ki initial capital bomba puthomaga madui kanwase akoi jatra ulamba amana masidi jatra ulamba natuna 2020 madura koi officer ne kai khanar kamda madura manang koda koi ki hana kuman mahi kolorba school ma le masigi hojiti akoi school ji chalai jaba hayo tare private school gumba maduri school ki mapu maduri management committee si ngangar kamda matamdugi akoi ki ACRT ki director masane ri akoi ki principal secretary commissioner wifi commissioner je purga classroom si yenga kamda 2027 dagi session hora se dana adu koi yana ma bana 2027 session hora ma dia adu aina thamam ma office bu akoi la thi dana kaunde ka ju sarkar ma lakpa matamda BJP sarkar lakpa ta ga ju mawangi sarkar ma na jatra ulama ba legi session